뭐라나? ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯄꯨꯝꯅꯃꯛꯄꯨ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯄꯤꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡꯒꯤ ꯏꯟꯁꯥꯡꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯂꯩꯋꯥ ꯏꯔꯣꯟꯕꯅꯦꯕꯀꯣ ꯂꯩꯋꯥ ꯏꯔꯣꯟꯕꯅꯦ ꯑꯗꯨꯒ ꯕꯣꯔꯥ ꯑꯃꯅꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃꯅꯦ ꯃꯌꯥꯝ ꯑꯁꯦꯡꯕꯒꯤꯗꯤ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯔꯣꯏꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯨꯗꯣ ꯑꯩꯗꯣ ꯊꯥꯒꯠꯇꯕ ꯀꯨꯏꯔꯛꯄꯗꯨꯗ ꯑꯩꯅ ꯅꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯎꯇꯤ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯃꯊꯪꯗ ꯁꯣꯏꯗꯕꯤꯒꯤ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯣ ꯐꯔꯛ ꯈꯔ ꯇꯧꯕꯅꯦꯕ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯒꯤ ꯊꯣꯡꯕꯗ ꯊꯦꯡꯉꯦꯕ ꯋꯥ ꯁꯧꯒ꯭ꯔꯤꯅꯗꯤ ꯄꯨꯔꯥ ꯕꯦꯁ ꯇꯥꯔꯦ ꯂꯩꯋꯥ ꯃꯌꯥꯝ 하나 Mà video làm cái trái đây thôi. Mà mới cho. kháng gì mà video năm kìa bạn nó đi sập tóc bị đâu vậy
Champion. Tổng thống khoa ấy. Mèo thích là hò ấy. Wow, ꯑꯩꯗꯤ ꯑꯆꯝꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕ ꯑꯗꯨꯒ ꯃꯤꯅꯕꯨꯗꯤ ꯑꯆꯝꯕꯁꯦ ꯌꯦꯡꯕꯗꯤ ꯋꯥꯠꯂꯦ ꯑꯗꯨ ꯆꯥꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯑꯗꯨꯒ ꯍꯛꯆꯥꯡꯁꯨ ꯐꯕ ꯁꯤꯅ ꯐꯔꯦꯀꯣ ꯃꯌꯥꯝ ꯑꯆꯝꯕ ꯄꯥꯝꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯕꯅꯤꯅ ꯀꯩꯁꯨꯝ ꯈꯟꯕꯤꯗꯦ mahal 보라해서 하와
ꯕꯣꯔꯥꯗꯤ ꯈꯨꯍꯥꯎ ꯑꯃꯅꯦ ꯅꯥꯀꯨꯞꯄꯤꯅꯤ